ताबीरिबा मयामु तरामना ओक्सबगा लोइनना मांगी निंगथौ हाइबा वरीदुगी अनि सुबा सरुक पुदुना लाक्सरी वारीसी मयाम पुना अमुक तामिनरसी माफम अमामुक येंगलुसी हाइदुना ममादुना मचादु पुदुना चलम्मी माफम अदु यामना फजै मुनि लाइनिंगबा अमसु लैरम्मी खरा चथोलगा निपा अनिगा नुपी अनिगा सु लैरम्मी नुपी अनिदु मरु कोकथोकलम्मी निपा अनिदुसु मरु कोकथोकलम्मी नुपी अनि सिगी माफी मरोन पुनमक निपा अनि सिना सुदोक चामथोकलम्मी नुपी अनि सिसु लाइनिंगबा मुनि अदुगी माफी मरोन सुबा चामबा इसिंग सोकबा लेप्तना तौरम्मी मदु उरगा माचा सिना मामा ओइबिदुदा हंगजरखी इमा मरु कोकपा निपा अनि सिना कारिगिनो नुपी सिंगा सिगी माफी मरोन सुरिबा कारिगी नुपी की सेवा तौरिबनो मामा अदुना हाइरखी माखोगी वारीदी यामना सांख्रे ममांगैदा हौजिक नंगना उरिबा मुनि असिना ताइबंगदा नहा ओरिङैदा नुपी हाइबसि सुंथा थाजरमदि मांगना असेंबा नुपी अमतंग पामलम्मी माना खुंगंग अमदा आंगांग उनबदा ngairiba pokpada ngairiba ma thengnerami pokliba angangdu nupini haibadagi mahagna mama mapa ani duda khurum jaraduna angang adu mangonda pibiu yoksarage haiki mama mapa ani duna yom pandriba nahakna kari maram gidabak angang asi yokkadori bano hangjaraki mana kumki pabung ima aihak sangsada lairiba nupi haibasing asi thajaba ngamdi aduna angang asibu piklingaidagi yoksaraga sauraba kanda mabu aiga lohongduna aigi nupi oijage mahak aihak sengna panminajage haiduna angang mama mapa anigi makhong konduna khurumjare mahaki matau yengba ngamdaduna angang mapa mama ani duna angang adu mangonda dan tawre mahakna angangi mama mapa ani bu mane makuni khanjaduna khurumjaraga angang du puduna satkri mahakna mi kana laitaba mafam amada angang adu sangomna yokle asomna matam kaya haukrabagi tungda angang nupi asi chawba mapung mari pharakle mahakna nongma nupi asibu yengladuna hairakhi ibema ngasidi nangi nafamda wafam amatang haige muna taw nahak asi aigi nupini nahak pu piklingaidagi nangbu pokpa pabung amasung imagi mafamdagi nangbu aigi nupi oijage khanduna nijarakpani aigi asengba thamoidu ubiraga makhoina nangbu aigonda dan tawbirakhi haujikti nahak mapung marai pharakle aduna nang ai longlasi haiki nupi machadusu yaraduna makhoi ani dharmagi niyom kaidana gandharba vibha tawduna longle makhoi ani yamna ukshan tinana ingna sikna panminare asomna lairakpada nongma nupidu lokte irujaba ising sokpa chalami masak matau phajakraba pakhang nahama makhutta tama pairaduna lokpanta lairambadu ure mahak urubadagi munigi nupi asi mapukningda onthongna phajakreda asigumba miyoi asidi amuktasu ujadri khanjaki lebliba sat tanba lakpani pa asina su khanki asongba naraga sida lairiba nupi asibu kana oirigaba onthongna ningthi jakreda asumna khanduna magi manakta changsilaktuna pahongjarakhi ibema nahakpu khoyum laibu oibra monu taibang mibu oibra singna jariba simatang kohanbiuba mathamoi phaba ngamjadrabi mapuroiba lai kaukhrabi munigi nupi aduna hairakhi aibu oirabra ayakti khoyum lai sunasadi namu taibang mini munigi akanba sapu kijabadagi taibang migi nungaiba marakta yaujaba phangdana kana udaba asongba bona sida ningba thungdana leijaribani nupi adugi waisingdu taraga ibema adu oirabadi pakhang oibai hakka aronba nungsi lambibu thaminasi haibabu singna parai thangbibra nipa adugi wadu taraga mathamoiduna hana pamkhibana munigi nupina apapata kari khaluba tawdana munibu khangdanaba kari upai leibage hangjarakhi nipa aduna hairakhi adugidi thoina wabiganu aihakna
ꯌꯥꯝꯅ ꯄꯤꯛꯁꯤꯟꯗꯨꯅ ꯏꯕꯦꯝꯃꯒꯤ ꯁꯝꯖꯦꯗ ꯂꯩꯕ ꯉꯝꯕ ꯑꯩꯒꯤ ꯁꯛꯇꯤ ꯑꯃ ꯂꯩ꯫ ꯃꯨꯅꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯅ ꯑꯩꯒꯤ ꯁꯝꯖꯤꯗ ꯂꯦꯡꯗꯅ ꯂꯩꯕꯤꯕ ꯉꯝꯕꯤꯔꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯕꯨꯡꯉꯣꯕꯨ ꯊꯥꯗꯣꯛꯆꯅꯤꯡꯗꯦ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯨꯅꯤꯗꯦꯕꯅ ꯚꯤꯈ꯭ꯌꯥ ꯆꯠꯈ꯭ꯔꯤꯉꯩꯗ ꯏꯕꯨꯡꯉꯣꯕꯨ ꯑꯩꯅ ꯁꯝꯖꯤꯗꯒꯤ ꯂꯧꯊꯣꯛꯆꯔꯒ ꯎꯅꯖꯕ ꯐꯪꯖꯔꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯥ ꯇꯥꯟꯕ ꯅꯤꯄꯥ ꯑꯗꯨ ꯃꯨꯅꯤꯒꯤ ꯅꯨꯄꯤꯒꯤ ꯁꯝꯖꯤꯗ ꯄꯤꯛꯁꯤꯜꯍꯜꯂꯒ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯃꯨꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯒꯗꯕꯒꯤ ꯇꯧꯔꯤꯉꯩꯗ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯨꯅꯤꯗꯨ ꯃꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯍꯥꯟ ꯑꯉꯥꯡ ꯄꯤꯔꯛꯄ ꯃꯐꯝꯗꯨ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯄꯤꯔꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯕꯨ ꯎꯅꯔꯦ꯫ ꯃꯨꯅꯤꯅ ꯃꯅꯦ ꯃꯀꯨꯅꯤ ꯈꯟꯖꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯍꯌꯦꯡꯗꯤ ꯏꯃꯥ ꯑꯃꯁꯨꯡ ꯄꯥꯕꯨꯡꯕꯨ ꯑꯩꯒꯤ ꯑꯥꯁ꯭ꯔꯝꯗ ꯂꯥꯛꯄꯤꯌꯨ, ꯆꯥꯛꯁꯨ ꯑꯥꯁ꯭ꯔꯝꯗ ꯆꯥꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯋꯥ ꯍꯪꯂꯛꯈꯤ꯫ ꯃꯨꯅꯤꯅ ꯈꯨꯝꯂꯛꯈꯤ, ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯔꯦ, ꯂꯨꯍꯣꯡꯕꯤꯕ ꯌꯥꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯇꯥꯛꯆꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯈꯪꯖꯗꯕꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯨꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯃꯤ 8ꯀꯤ ꯆꯥꯛ ꯊꯣꯡꯉꯨ, ꯄꯥꯕꯨꯡ ꯏꯃꯥꯁꯨ ꯂꯥꯛꯀꯅꯤ꯫ ꯃꯨꯅꯤ ꯅꯨꯄꯤꯗꯨꯅ ꯃꯃꯥ ꯃꯄꯥ ꯄꯣꯛꯄꯗꯒꯤ ꯃꯁꯛ ꯈꯪꯗꯕꯅ ꯃꯈꯣꯏ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯥ ꯇꯥꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯕꯅꯦ, ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯖꯔꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯅꯦ ꯃꯄꯨꯛꯅꯤꯡꯗ ꯄꯨꯡꯂꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯆꯔꯒ ꯂꯥꯛꯀꯗꯕ ꯃꯤꯁꯤꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯂꯥꯡꯖꯔꯗꯨꯅ ꯃꯨꯅꯤꯕꯨ ꯆꯥꯏꯊꯕꯤꯅꯕ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯃꯁꯛ ꯎꯖꯅꯤꯡꯕꯗꯒꯤ ꯉꯟꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯨꯅꯤꯅ ꯃꯅꯦ ꯃꯀꯨ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯈꯤ꯫ ꯃꯆꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯎꯖꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯍꯔꯥꯎꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯈꯤ꯫ ꯃꯨꯅꯤꯅ, ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯆꯥꯛꯂꯨꯛ ꯊꯥꯔꯒꯦ, ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛꯂꯨꯛ 8ꯇꯨ ꯆꯥꯛ ꯏꯟꯁꯥꯡ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯁꯨꯅ ꯊꯝꯂꯕꯗ ꯃꯨꯅꯤ ꯌꯦꯡꯂꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯆꯥꯛꯂꯨꯛꯇꯤ 8ꯅꯤ, ꯆꯥꯒꯗꯕꯗꯤ ꯑꯩꯈꯣꯏ 4ꯗꯅꯤ, ꯂꯥꯛꯀꯗꯕ ꯃꯤ ꯉꯥꯏꯕꯤꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯨꯅꯤꯅ ꯈꯨꯝꯂꯛꯈꯤ, ꯃꯤ ꯁꯨꯔꯦ, ꯄꯥꯕꯨꯡ ꯏꯃꯥꯅ ꯃꯀꯣꯛ ꯐꯝꯕꯤꯔꯣ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ ꯅꯪꯒꯤ ꯁꯝꯖꯤꯗꯒꯤ ꯂꯣꯜꯂꯤꯕ ꯅꯤꯄꯥꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯅꯨꯄꯤ ꯑꯗꯨ ꯂꯣꯠꯄꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯥꯒꯤ ꯁꯝꯖꯤꯗ ꯂꯣꯜꯂꯤꯕ ꯄꯤꯁꯛ ꯄꯤꯛꯄ ꯈꯨꯗꯣꯝꯕꯤꯃꯨꯛꯇ ꯆꯥꯎꯕ ꯅꯤꯄꯥ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯃꯨꯅꯤꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏ ꯅꯤꯄꯥ, ꯅꯍꯥꯛ ꯃꯄꯨꯡ ꯐꯥꯅ ꯅꯪꯒꯤ ꯆꯥꯎꯐꯝ ꯊꯣꯛꯄ ꯆꯥꯎꯔꯣ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯅꯤꯄꯥꯗꯨ ꯃꯥꯒꯤ ꯆꯥꯎꯐꯝ ꯊꯣꯛꯄ ꯃꯤꯑꯣꯏ ꯁꯨꯅ ꯆꯥꯎꯔꯦ꯫ ꯃꯗꯨꯗ ꯃꯨꯅꯤꯅ, ꯅꯪꯒꯤ ꯁꯤꯈꯥꯗ ꯍꯥꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯎ꯫ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯂꯋꯥꯏꯒꯤ ꯁꯤꯈꯥꯗꯒꯤ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯗꯨ ꯎꯔꯒ ꯃꯨꯅꯤꯅ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯁꯝꯖꯤꯗꯒꯤ ꯅꯤꯄꯥ ꯑꯃ ꯂꯣꯠꯂꯤꯕꯗꯨꯁꯨ ꯅꯪꯅ ꯄꯨꯊꯣꯔꯛꯎ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯣꯠꯄ ꯌꯥꯗ꯭ꯔꯦ, ꯃꯥꯒꯤ ꯁꯝꯖꯤꯗꯒꯤ ꯅꯤꯄꯥ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ 8 ꯁꯨꯔꯦ, ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯨꯅꯤ ꯑꯃꯗꯤ ꯃꯨꯅꯤꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯗ ꯃꯨꯅꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯁꯥ ꯇꯥꯟꯕ ꯅꯤꯄꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯤꯈꯥꯗ ꯂꯣꯠꯂꯝꯕ ꯅꯨꯄꯤ ꯃꯈꯣꯏ 4ꯅ ꯃꯨꯅꯤꯒꯤ ꯆꯔꯟꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯔꯥꯟ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯅꯊꯃꯣꯏ ꯇꯥꯖꯅ ꯅꯪꯒꯤ ꯁꯝꯖꯤꯗ ꯂꯣꯠꯇꯨꯅ ꯊꯅꯝꯕ ꯅꯤꯄꯥ ꯑꯁꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯦꯡꯕꯅꯤ, ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣ꯫ ꯑꯗꯨꯒ ꯁꯥ ꯇꯥꯟꯕ ꯅꯤꯄꯥ, ꯅꯍꯥꯛꯅ ꯅꯄꯨꯛꯅꯤꯡꯅ ꯇꯥꯖꯗꯨꯅ ꯅꯪꯒꯤ ꯑꯊꯣꯏꯕꯤ ꯅꯨꯄꯤꯅꯤ ꯈꯟꯖꯗꯨꯅ ꯅꯪꯒꯤ ꯁꯤꯈꯥꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯂꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯁꯝꯖꯤꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯅꯤꯄꯥ ꯑꯁꯤꯒ ꯃꯈꯣꯏ 2 ꯑꯃ ꯆꯠꯃꯤꯟꯅꯍꯟꯈ꯭ꯔꯣ, ꯃꯗꯨ ꯅꯈꯣꯏꯒꯤ ꯂꯩꯄꯨꯅꯤ ꯍꯥꯏꯈꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯃꯃꯥꯗꯨ ꯌꯥꯝꯅ ꯉꯛꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯈꯤ꯫ ꯃꯈꯣꯏꯅ ꯁꯤꯔꯕ ꯃꯇꯝꯗ ꯃꯨꯅꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯨꯅꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ 4ꯅ ꯃꯈꯣꯏꯒꯤ ꯑꯇꯃꯥꯗꯨꯅ ꯃꯨꯅꯤꯗ ꯀꯥꯏꯖꯈꯤꯕꯗꯒꯤ ꯍꯧꯖꯤꯛ
maru kokthoktuna munidu seba tawduna makoina tawjaruba pap koksanaba honnahalibasini nipa anisina nupi anisigi phi sualibasi makoina migi mapuroiba leiba nupibu mieng sanglubadagini mama na makoigi maramda wari liba loibaga mahak mikap tholakhi yong mama na masa thiraktuna mahak puduna saminakhi yong mama aduna masabu puduna sana wakhal tawrakhi aigi isa se ainadi mabu shamani khanjaduna kaya da nungsijariba adubu madi mini manasu aibu mama mangni khanduna aibu mana kaya da nungsijariba yong amatana aibu usitana tawrakpada isana mathwai nungaitana makhoiga mayoknariba ainadi sagi jata poklubana isabu miron tambiduna miron thoan basung namjati ima isagi puningi wabu phongdoknaduna isagi horphambu takpigadabasu aina sagi jata pokhibana isabu miron tambiduna mirakta tinbada mithoi mihanba misak oinaba honabi basung namjati mahakti mini nongmadi soidana taibang migi marakta tinkhini matamaduda mana mimanadrabada mathwai nungaitana mama aibu waraurakani asomna khaladuna yong mamadu masabu chaminana mamitagi mapi tana wa mata ngangdana satpudu yenglaga pikli ba ngangaduna imasi aibu saurabra kari maramgino wa mata ngangdana mamitagi mapi taraga aibu puduna satlipa mapuningdu yamna wana kanana imabu sittaba yaubra ayak haujik chianba chongba u kaba makoina ngamba khudingmak aisu ngamlaklabani imagi mafamda usittaba khudingmak mai thiba piba ngamgani khankhre numitu yong mama sisu masabu yengjarga mamitike mapi toina tarakhi imagi bungo nungsiba nahakpu punchi supa imaga loinana laiminau haibadi nongdamana tamlamloi aihangna haibong kangrau saduna leiba sagi jata pokpini nana jiba singi manungda athoibo oina poklaba mioiba haibadu oina poklibani ngasidi mana isagi sakhalakpana tau uzaraga yongi jata poklurobi namagi thamoi asi puba ngamjadre nongmadi nahangna nama aibu thadoktuna chatkigani matamaduda nama aina isagi nungsijaraba saktam asi amung hana uba phanglaroiko nama aina karam tawna lelhaugadage khanjaki adomoinamak yong mama aduna khalakhi nangbu matam kharadang isani haiduna honajariba sina imagi nahanmuki mapoki tawjarupa papuna makpoksaduna mapok amada imana nahakpu aigi isa oina poksaduna ima isa amung hana thengnasiko mapungningsda khanjaduna masabu monna yenglaga yong mamagi mamittagi mapi tattana sintharakhi makhoigi leifam yaurabada yong mama aduna masani padubu ising khong amada puraga ising aduna masado sengna samthokpire aduga puraklaga mana nahan mabu pokpa numita purakhiba mamana lausinduna kana uhondana seksina thamliba phising adudagi ama puthokduna masagi haksangda phi setpa tambiki yong oibana phajana setpa haitabana magi puningdo hena amuk nungsirakpa helakhi masagi mapuki damak hanna nongdamabu ninda tawjarakhi phidu masani paduna yet poi kisi kiboi tawduna sele madu uzaraga yong mamadu kapagi mahutta kamno nolakhi yongduna angangdugi mamagi asiba ngaktagi lokthok hoba sarik pareng marakta nongtraina yanduna lengliba sariki pareng adu puthokduna masagi ngaksamda sibire magna yongi maronda hairakhi imana ngasi sagi ngaksamda sibiri baliklang pareng ngasi napunchi supaki lokthokpa yadi masibu manghanganu masina nahaki punsi masa khangadoribani mahak yongi marondi khangi mahana ngangthokpa ngamjadabagi wani mana mamabu munna yengjaraka mamittagi mapi tana leptuna leikhi masagi phi setpa lek siraga leptuna leiribadu uzaraga mama yongdugi thamoidu ani thokna singkhaikhi amaromda phi setuna linglang pareng aduna ngaksamda laitingbagi mafaja masagi maguna
ꯄꯨꯔꯅꯤꯃꯥ ꯊꯥꯖꯅ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯉꯩ ꯏꯪꯅ ꯆꯤꯛꯅ ꯉꯥꯟ ꯊꯣꯔꯛꯄꯒꯨꯝ ꯅꯤꯡꯊꯤꯅ ꯎꯖꯈꯤ꯫ ꯃꯗꯨ ꯎꯔꯒ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯧꯁꯤꯟꯍꯧꯕ ꯅꯤꯡꯊꯥ ꯐꯖꯕꯗꯨ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯌꯦꯠꯁꯤꯟꯕꯤꯔꯦ꯫ ꯃꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛ ꯃꯄꯨꯡ ꯐꯥꯅ ꯐꯖꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯅꯣꯡꯃ ꯆꯤꯡꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯌꯣꯡ ꯃꯃꯥꯅ ꯃꯆꯥꯒꯤ ꯈꯖꯥꯏ ꯑꯅꯤꯃꯛ ꯆꯨꯞꯆꯈꯤ꯫ ꯃꯆꯥꯅꯤꯄꯥꯗꯨ ꯃꯤꯑꯣꯏꯕꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄꯤꯗꯨꯅ ꯌꯣꯡ ꯃꯃꯥꯅ ꯌꯥꯝꯅ ꯃꯊꯃꯣꯏꯗꯨ ꯄꯦꯟꯖꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯣꯡ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥꯗꯨ ꯁꯥꯟꯅꯃꯤꯟꯅꯔꯨꯅꯕ ꯍꯧꯕ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯌꯣꯡ ꯃꯆꯥꯅꯤꯄꯥꯁꯤꯅ ꯃꯤꯒꯤ ꯐꯤ ꯁꯦꯠꯇꯨꯅ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯌꯣꯡ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯈꯜꯂꯤ, "ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯤꯄꯥ ꯑꯁꯤꯗꯤ, ꯃꯒꯨꯟ ꯀꯌꯥꯗ ꯂꯩꯔꯤꯕ ꯀꯔꯝꯅ ꯌꯣꯡ ꯑꯣꯏꯕꯤ ꯏꯅꯦ ꯑꯁꯤꯅ ꯄꯣꯛꯂꯤꯕꯅꯣ? ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏ, ꯆꯥꯎꯔꯛꯂꯒ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯆꯠꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯈꯤꯒꯅꯤ, ꯑꯩꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯄꯤꯈꯤꯒꯅꯤ"꯫ ꯃꯗꯨ ꯇꯥꯔꯒ ꯇꯔꯥ ꯀꯧꯕꯤ ꯌꯣꯡ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ, ꯅꯣꯡꯃꯇ ꯃꯥꯕꯨ ꯎꯗꯕꯗ ꯂꯩꯐꯝ ꯈꯪꯖꯗꯕꯤ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯅꯗꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯄ, ꯑꯣꯏ ꯍꯦꯛꯄ ꯆꯠꯂꯕꯁꯨ ꯆꯠꯃꯤꯟꯅꯕ, ꯊꯥꯗꯣꯛꯅꯗꯅ ꯂꯩꯃꯤꯟꯅꯔꯛꯄ ꯌꯣꯡ ꯂꯩꯁꯥꯕꯤꯗꯨꯅ ꯈꯜꯂꯛꯈꯤ, "ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯇꯥꯔꯕꯁꯨ ꯃꯥꯅ ꯑꯩꯕꯨ ꯀꯥꯎꯕꯤꯗꯅꯕ ꯑꯩꯅ ꯎꯍꯩ ꯍꯦꯛꯄ ꯆꯠꯄꯗ ꯎꯇꯣꯟꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯁꯅꯥꯒꯤ ꯂꯤꯂꯥꯡ ꯄꯔꯦꯡ ꯑꯗꯨ ꯂꯧꯔꯨꯔꯒ ꯌꯣꯡ ꯑꯃꯣꯝꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤꯒꯤ ꯉꯛꯁꯝꯗ ꯍꯨꯛꯄꯤꯔꯦ"꯫ ꯌꯣꯡ ꯃꯃꯥ ꯑꯃꯗꯤ ꯌꯣꯡ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯗꯨꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯃꯗꯨꯗ ꯌꯣꯡ ꯃꯃꯥ ꯑꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯕу ꯎꯍꯩ ꯑꯍꯥꯎꯕ, ꯂꯐꯣꯏ ꯑꯍꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯦ꯫ ꯃꯆꯥꯗ ꯂꯤꯛꯂꯥꯡ ꯍꯨꯛꯄꯤ ꯌꯣꯡ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨꯅ ꯅꯨꯡꯁꯤꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯈꯖꯥꯏꯗ ꯆꯨꯞꯄꯤꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯇꯧ ꯎꯖꯔꯒ ꯃꯃꯥꯒꯤ ꯊꯃꯣꯏꯗꯨ ꯅꯨꯡꯗ ꯀꯞꯂꯒ ꯃꯄꯥꯟ ꯊꯣꯡꯗ ꯅꯣꯛꯂꯝꯃꯤ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯍꯥꯎꯁꯨ ꯈꯝꯗꯥꯏꯕ ꯍꯥꯏꯔꯤꯕ ꯃꯃꯥ ꯏꯕꯦꯝꯃꯛ ꯅꯤꯡꯈꯝꯇꯣꯟ ꯆꯈꯥꯕꯤ ꯀꯧꯕꯤ ꯏꯕꯦꯝꯃꯕꯨ ꯄꯣꯛꯄ ꯑꯁꯤꯅ ꯃꯥꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯛꯈꯤ, "ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯁꯥ ꯇꯥꯟꯕ ꯆꯠꯀꯗꯕꯅꯤ, ꯑꯃꯠꯇ ꯆꯤꯠꯊꯕ ꯌꯥꯔꯣꯏ" ꯍꯥꯏꯅ ꯄꯥꯎꯖꯦꯟꯈꯤ꯫ ꯐꯥꯔꯛꯄ ꯁꯥꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯂꯥꯏꯗ ꯀꯠꯇꯨꯅ ꯁꯔꯦꯟ ꯇꯨꯒꯗꯕꯅꯤ, ꯀꯨꯟꯖꯥ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯈꯨꯟꯒꯤ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛ ꯆꯥꯛꯅꯅ ꯆꯥꯔꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯇꯦꯟ ꯄꯥꯏꯔꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯐꯪꯕ ꯁꯥ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ, ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛ ꯐꯥꯒꯗꯕꯅꯤ ꯈꯟꯅꯗꯨꯅ ꯁꯥ ꯇꯥꯟꯕ ꯍꯧꯔꯛꯈꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯅꯨꯃꯤꯠꯇꯨ ꯁꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯕꯗ ꯅꯣꯡꯉꯥꯜꯂꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯁꯥ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4ꯅꯤ ꯍꯧꯈ꯭ꯔꯦ꯫ ꯈꯨꯂꯥꯛꯄꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯩꯕꯨ ꯂꯥꯏꯅ ꯆꯥꯟꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯏꯆꯥ ꯅꯨꯄꯤꯕꯨ ꯑꯩꯅ ꯈꯔ ꯊꯤꯅ ꯉꯥꯡꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯁꯥ ꯇꯥꯜꯂꯒ ꯃꯄꯨꯗ ꯀꯠꯆꯗꯨꯅ ꯏꯆꯥꯙꯔꯥ ꯄꯤꯕꯤꯌꯨ ꯅꯤꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯗꯤ ꯈꯨꯂꯥꯛꯄ ꯏꯆꯥ ꯐꯪꯗꯅ ꯂꯦꯜꯂꯒꯗꯧꯕ ꯃꯥꯜꯂꯦ"꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯏꯆꯥꯅꯨꯄꯤꯅ ꯁꯤꯈꯤꯕ ꯃꯐꯝꯗꯨ ꯁꯥ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯤ, ꯃꯐꯝ ꯑꯗꯨꯗ ꯍꯌꯦꯡꯗꯤ ꯁꯥ ꯇꯥꯟꯕ ꯆꯠꯂꯒꯦ ꯈꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯂꯥꯛꯂꯕꯗ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯈꯤ, "ꯎꯔꯤꯕ ꯑꯋꯥꯡꯕ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯍꯥꯏꯊꯔꯛꯂꯤꯕ ꯏꯆꯥꯅꯨꯄꯤꯅ ꯂꯩꯈꯤꯗꯕ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯌꯥꯝꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯉꯁꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯁꯤ" ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯃꯐꯝꯗꯨ ꯇꯝꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯥꯒꯤ ꯃꯃꯪꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯀꯣꯛꯇ ꯁꯝ ꯌꯥꯜꯂꯗꯨꯅ ꯃꯉꯛꯇ ꯆꯔꯤꯛꯀ ꯅꯣꯡꯊ꯭ꯔꯩꯒ ꯌꯥꯅꯅ ꯂꯦꯡꯕ ꯂꯤꯛ ꯁꯤꯔꯗꯨꯅ ꯃꯀꯣꯛꯇ ꯍꯥꯎꯐꯤ ꯃꯆꯥ ꯑꯃꯅ ꯌꯦꯠꯂꯗꯨꯅ "ꯏꯄꯥ" ꯍꯥꯏꯅ ꯀꯧꯔꯝꯕꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯁꯥ ꯇꯥꯟꯕ ꯆꯠꯅ ꯆꯠꯅ ꯃꯪꯒꯤ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯊꯃꯣꯏꯗꯨ ꯀꯔꯤ ꯊꯣꯛꯑꯒꯕ ꯈꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯌꯣꯡꯒꯤ ꯃꯆꯥꯗꯨꯒꯤ ꯃꯃꯪꯗ ꯃꯃꯥꯗꯨ ꯂꯥꯛꯂꯒ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯏꯃꯥꯅ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯍꯥꯏꯕ ꯃꯐꯝꯗꯨ ꯅꯪꯕꯨ ꯄꯥꯝꯗꯕ꯭ꯔꯥ?" ꯌꯣꯡꯒꯤ ꯃꯆꯥ ꯑꯗꯨꯅ, "ꯏꯃꯥ,
ꯑꯩꯗꯤ ꯃꯐꯝꯗꯨ ꯌꯥꯝꯅ ꯀꯤꯖꯩ, ꯑꯩꯍꯥꯛ ꯃꯐꯝꯗꯨꯗ ꯅꯤꯡꯊꯧꯀ ꯑꯣꯏꯖꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯆꯤꯡꯁꯥꯡ ꯑꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯖꯔꯣ, ꯖꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨ, ꯏꯃꯥꯅ ꯅꯪꯕꯨ ꯙꯔꯃꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯎꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯀꯥꯎꯗꯕ ꯑꯣꯏꯌꯨ, ꯅꯍꯥꯛ ꯉꯁꯤꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯤꯔꯣꯟ ꯊꯣꯛꯄꯁꯨ ꯑꯣꯏꯖꯔꯣ ꯍꯥꯏꯈꯤ꯫ ꯑꯇꯣꯟꯕꯁꯤꯡꯒꯤꯗꯃꯛ ꯅꯊ꯭ꯋꯥꯏ ꯊꯥꯗꯣꯛꯄ ꯄꯥꯝꯃꯨꯔꯛꯀꯅꯨ, ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯀꯥꯟꯗ ꯆꯠꯀꯗꯕ ꯂꯤꯆꯠ ꯈꯪꯅꯕꯒꯤꯗꯃꯛ ꯏꯃꯥꯅ ꯅꯪꯕు ꯑꯁꯤꯕꯁꯤꯡꯒꯤ ꯂꯩꯕꯥꯛꯇ ꯄꯨꯗꯨꯅ ꯅꯃꯪꯗ ꯎꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯀꯔꯤ ꯃꯪꯅꯣ ꯉꯁꯤꯒꯤꯁꯤꯅ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯅꯍꯥꯟ ꯃꯥꯐꯤ ꯁꯦꯠꯄ ꯇꯝꯕꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯣꯡ ꯂꯩꯁꯥꯕꯤ ꯇꯔꯥꯅ ꯃꯉꯣꯟꯗ ꯁꯅꯥꯒꯤ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯃ ꯍꯨꯛꯂꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯪꯗ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯌꯣꯡ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯒ ꯑꯩꯅ ꯌꯣꯡ ꯏꯃꯥꯅ ꯄꯣꯛꯂꯕꯁꯨ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯦ꯫ ꯀꯔꯝꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ? ꯑꯁꯤꯕꯨ ꯀꯔꯝꯅ ꯊꯨꯡꯍꯟꯒꯅꯤ? ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯃꯪꯗꯅ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯃꯈꯣꯏꯒꯤꯗꯃꯛ ꯅꯊ꯭ꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯆꯤꯡꯅꯒꯅꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯍꯧꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯈꯨꯂꯥꯛꯄꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯈꯜ ꯂꯥꯡ ꯄꯨꯔꯛꯇꯨꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯇꯨꯅ ꯌꯣꯡꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯑꯈꯜ ꯂꯥꯡ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯈꯤ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯇꯥꯎ, ꯉꯁꯤꯗꯤ ꯑꯁꯣꯡꯕ ꯑꯁꯤꯒꯤ ꯅꯥꯀꯟ ꯑꯃꯗ ꯑꯈꯜ ꯂꯥꯡꯁꯤꯡꯁꯤ ꯇꯤꯡꯊꯣꯛꯇꯨꯅ ꯐꯖꯅ ꯊꯝꯃꯨ꯫ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯁꯑꯣꯝ ꯀꯩ ꯅꯣꯡꯁꯥ ꯑꯣꯏꯔꯕꯗꯤ ꯈꯨꯠꯂꯥꯏ ꯊꯥꯎ, ꯑꯗꯨꯒ ꯌꯣꯡ ꯁꯖꯤ ꯂꯝꯑꯣꯛ ꯑꯣꯏꯔꯕꯗꯤ ꯈꯨꯠꯂꯥꯏ ꯊꯥꯒꯅꯨ, ꯍꯤꯡꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯂꯥꯏꯗ ꯁꯔꯦꯟ ꯀꯠꯇꯨꯅ ꯊꯧꯅꯤꯁꯤ꯫ ꯃꯈꯣꯏꯅ ꯀꯣꯏꯁꯤꯜꯂꯤꯕ ꯑꯁꯣꯡꯕ ꯕꯣꯟ ꯑꯗꯨꯗꯤ ꯌꯣꯡꯁꯤꯡꯅ ꯂꯩꯔꯤꯕ ꯕꯣꯟ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫